ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨꯁꯦ ꯁꯤ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯍꯋꯥꯏꯅꯤ ꯊꯣꯡꯗꯣꯏꯅꯤ ꯁꯤ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯕꯣꯔꯤꯁꯦ ꯈꯔ ꯊꯥꯛꯑꯒ ꯊꯣꯡꯖꯔꯛꯀꯦ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯉꯁꯥꯡꯁꯨ ꯈꯔ ꯌꯥꯎꯏ ꯑꯗꯒꯤ ꯃꯨꯀꯥ ꯉꯥꯁꯨ ꯈꯔ ꯌꯥꯎꯏ ꯁꯦ ꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯂꯩꯔꯦ ꯁꯤꯗ ꯌꯥꯏꯉꯪꯂꯥ ꯂꯩꯔꯦ ꯁꯤ ꯉꯥꯅꯝ ꯅꯝꯃꯛꯀꯦ ꯇꯧꯕꯅꯤ ꯉꯥꯅꯝ ꯑꯃ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯅꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯥꯅꯝꯒꯤ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒꯦ ꯄꯤꯛꯄ ꯋꯥꯅꯤ ꯂꯤꯗꯤ ꯂꯤꯌꯦ ꯁꯨꯝ ꯉꯥꯅꯝꯗꯅꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯎꯋꯦꯕ ꯑꯗꯨꯒꯤ ꯁꯤ ꯉꯥꯅꯝꯗ ꯊꯥꯛꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯗꯤ ꯉꯥꯗꯨꯕꯨ ꯆꯥꯅꯤꯡꯗꯦ ꯁꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯕ ꯍꯥꯎꯋꯦ ꯌꯥꯝ ꯉꯁꯥꯏꯒꯤ ꯁꯤꯡ ꯃꯅꯥꯗꯣ ꯑꯩꯅ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯥꯗꯠꯂꯦ ꯑꯗꯣ ꯉꯥꯅꯝꯁꯤꯗ ꯀꯨꯞꯅ ꯈꯤꯇꯪ ꯁꯣꯏꯖꯜꯂꯒ ꯍꯥꯞꯇꯣꯏꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯨꯞꯅ ꯁꯣꯏꯖꯟꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯊꯨꯝ ꯈꯔ ꯊꯥꯛꯑꯦ ꯑꯗꯒꯤ ꯃꯆꯨ ꯈꯤꯇꯪ ꯑꯃ ꯆꯥꯏꯁꯟꯒꯦ ꯃꯆꯨ ꯐꯖꯅꯕ ꯍꯣꯔꯦꯟ ꯁꯤ ꯆꯥꯏꯁꯜꯂꯒ ꯇꯣꯠꯂꯗꯝꯅꯤ ꯌꯥꯔꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯁꯤꯒꯤ ꯊꯨꯝꯁꯤꯒ ꯑꯣꯏꯅ ꯅꯩꯈꯤꯒꯦ ꯍꯥꯟꯅ ꯁꯤ ꯃꯔꯣꯏꯁꯤ ꯅꯣꯏꯈꯥꯏꯔꯦ ꯃꯣꯔꯣꯛꯇꯨꯒ ꯑꯃꯨꯛ ꯄꯨꯟꯁꯟꯅ ꯑꯗꯨꯒ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯠꯈꯤꯒꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯤꯗꯁꯨ ꯍꯣꯔꯦꯟ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯅꯕ ꯐꯗꯤꯒꯣꯝ ꯈꯤꯇꯪꯈꯛ ꯁꯤꯗ ꯊꯝꯃꯦ ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯅꯩꯈꯥꯏꯔꯒꯦ ꯉꯁꯤꯒꯤ ꯉꯥꯅꯝꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯄꯦꯟꯅ ꯆꯥꯗꯣꯔꯤ ꯍꯥꯞꯆꯤꯜꯂꯒꯦ ꯂꯣꯏꯔꯦ ꯈꯤꯇꯪ ꯄꯥꯛꯊꯣꯛꯍꯟꯒꯦ ꯊꯨꯅ ꯃꯨꯟꯅꯕ ꯌꯥꯝ ꯏꯇꯨꯝ ꯇꯨꯝꯅ ꯅꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯊꯦꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯇꯣꯟ ꯑꯇꯨꯝꯕꯁꯦ ꯂꯥꯎꯕꯅꯤꯅꯦ ꯁꯤꯝꯇ ꯀꯛꯊꯠꯈꯤꯒꯦ ꯑꯀꯟꯕꯁꯦ ꯅꯟꯖꯜꯂ ꯅꯝꯃꯅꯤ ꯌꯥꯔꯦ ꯁꯤ ꯃꯩ ꯊꯥꯒꯠꯂꯒ ꯇꯋꯥꯁꯦ ꯊꯥꯡꯒꯠꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯅꯝꯁꯦ ꯊꯥꯡꯒꯠꯂꯒꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂ ꯊꯝꯃꯅꯤ ꯑꯗꯨꯁꯨ ꯃꯩ ꯊꯥꯒꯠꯂꯦ ꯑꯩ ꯍꯋꯥꯏꯗꯣ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯀꯦꯅ ꯀꯨꯀꯔ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯔꯦ ꯍꯋꯥꯏꯁꯦ ꯀꯥꯝꯊꯣꯛꯀꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒ ꯊꯝꯕꯅꯦꯕ ꯁꯦ ꯀꯩꯝꯇ ꯃꯣꯠꯄ ꯅꯠꯇꯦ ꯁꯨꯖꯜꯂꯒꯦ ꯑꯩꯈꯣꯏꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑ ꯊꯝꯃꯤꯅꯦꯕ ꯁꯦ ꯆꯥꯅꯤꯡꯀꯥꯟ ꯆꯥ ꯌꯥꯅꯕ ꯍꯥꯏꯅ ꯍꯨꯟꯖꯜꯂꯒ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯑꯒꯦ ꯃꯤꯅꯤꯠ 35 ꯊꯝꯕꯅꯦꯕ ꯁꯦ ꯃꯩ ꯄꯤꯛꯅ ꯃꯈꯟ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯀꯦ ꯁꯤ ꯐꯥꯒꯦ ꯑꯩ ꯏꯟꯕꯗ ꯆꯠꯂꯦ ꯌꯥꯔꯦ ꯅꯞꯄꯤꯅꯤ ꯊꯨꯝ ꯌꯥꯎꯕꯅꯤꯅ ꯅꯞꯄ ꯖꯥꯠꯇꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒꯦ ꯈꯔꯗꯤ ꯑꯣꯏꯁꯜꯂꯦ ꯃꯍꯤꯗꯤ ꯀꯪꯁꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯤꯒꯦ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯎꯌꯥꯟ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯕꯣꯔꯤ ꯇꯥꯎꯗꯣꯏꯅ ꯈꯤꯇꯪ ꯍꯩꯔꯒꯦ ꯈꯤꯇꯪ ꯌꯥꯝ ꯍꯧꯖꯤꯛꯇ ꯏꯌꯥ ꯅꯨꯄꯥꯅ ꯄꯣꯔꯛꯄꯅꯦ ꯐꯥꯏꯌꯦꯅ ꯑꯗꯒꯤ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯑꯃ ꯁꯤ ꯇꯥꯎꯔꯒ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯗ ꯆꯥꯅꯅ ꯁꯤ ꯈꯤꯇꯪ ꯍꯥꯟꯅ ꯇꯥꯎꯗꯣꯏ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯊꯥꯅꯤꯅ ꯂꯨ ꯈꯔ ꯊꯨꯝ ꯂꯥꯡ ꯈꯔ ꯊꯥꯛ ꯁꯨꯒꯨꯝꯕ ꯉꯥꯁꯦ ꯐꯥꯏꯌꯦꯕ ꯅꯨꯡꯇꯤꯒꯤ
ꯊꯥꯛꯆꯜꯂꯦ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯔ ꯊꯥꯛꯆꯟꯒꯦ ꯇꯥꯎꯕꯗ ꯍꯥꯎꯅꯅꯕ ꯆꯥꯏꯔꯦ ꯃꯆꯨ ꯆꯥꯏꯔꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯆꯥꯏꯁꯜꯂꯒꯦ ꯊꯨꯝꯁꯨ ꯆꯥꯏꯈ꯭ꯔꯦ ꯁꯤ ꯇꯣꯠꯁꯜꯂꯒꯦ ꯑꯗꯨꯒ ꯇꯥꯎꯒꯦ ꯍꯋꯥꯏ ꯊꯣꯡꯁꯦ ꯕꯣꯔꯤ ꯈꯤꯇꯪ ꯊꯥꯛꯀꯦ ꯇꯧꯅꯤ ꯁꯤ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒꯦ ꯁꯤ ꯃꯣꯔꯣꯛꯁꯤꯁꯨ ꯇꯥꯍꯧꯒꯦ ꯍꯣꯔꯦꯟ ꯍꯋꯥꯏ ꯊꯣꯡꯕꯒꯤ ꯑꯗ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯀꯥꯍꯟꯕꯁꯤꯁꯨ ꯃꯣꯔꯣꯛ ꯆꯥꯕ ꯃꯤꯗꯤ ꯆꯤꯛꯑ ꯆꯥꯕ ꯍꯥꯎꯕꯅꯤ ꯍꯧꯖꯤꯛ ꯇꯦꯖꯄꯥꯠ ꯊꯥꯗꯔꯒꯦ ꯃꯤꯊꯤ ꯈꯤꯇꯪ ꯑꯃ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯄꯣꯛꯑꯦ ꯀꯔꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯀꯣꯛꯅꯤ ꯁꯤ ꯊꯥꯗꯔꯒꯦ ꯑꯗꯩ ꯇꯤꯜꯍꯧꯒ ꯅꯄꯥꯛꯄꯤꯒꯁꯨ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯄꯨꯂꯞ ꯑꯗꯨꯝ ꯊꯥꯗꯔꯒꯦ ꯊꯣꯡꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒ ꯎꯌꯥꯟ ꯃꯄꯥꯟꯒꯁꯦ ꯀꯣꯏꯇꯩ ꯍꯦꯛꯇ ꯍꯩꯔꯤꯕꯣꯞꯁꯤ ꯊꯥꯛꯆꯜꯂꯒꯦ ꯁꯤꯡꯗꯤ ꯃꯅꯥ ꯑꯣꯏꯅ ꯊꯥꯛꯂꯛꯑꯅꯤ ꯉꯥꯛꯂꯦꯗ ꯃꯄꯪ ꯊꯥꯛꯑꯒ ꯃꯅꯥ ꯊꯥꯛꯄꯒꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯌꯥꯔꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯃꯔꯣꯏꯁꯤ ꯃꯨꯟꯖꯜꯂꯛꯑꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯌꯥꯔꯦ ꯃꯔꯣꯏ ꯌꯥꯝ ꯀꯟꯅ ꯇꯥꯁꯜꯂꯁꯨ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯃꯨꯜꯂꯦꯀꯣ ꯃꯆꯨ ꯑꯣꯜꯂꯦ ꯅꯄꯥꯛꯄꯤꯁꯦ ꯍꯋꯥꯏ ꯍꯥꯞꯆꯜꯂꯒꯦ ꯃꯔꯣꯏ ꯃꯨꯜꯂꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ ꯑꯝꯇꯪ ꯌꯦꯡꯈꯤ ꯑꯣꯠꯂꯒ ꯀꯣ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯈꯔ ꯇꯣꯏꯒꯜꯂꯦ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯒꯦ ꯁꯤ ꯃꯨꯜꯂꯦ ꯃꯆꯨꯝ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯊꯥꯡꯊꯈ꯭ꯔꯒꯦ ꯉꯥ ꯑꯃꯨꯛ ꯇꯥꯎꯔꯛꯑꯒꯦ ꯁꯤ ꯃꯅꯥꯁꯤ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯑꯩꯅ ꯃꯈꯣꯛꯂꯣꯝ ꯊꯪꯕꯁꯦ ꯊꯝꯕꯅꯦꯕ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯤ ꯌꯥꯔꯅꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯕꯣꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯤ ꯊꯥꯡꯊꯔꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯊꯥꯡꯊꯈ꯭ꯔꯒꯦ ꯉꯥ ꯑꯃꯨꯛ ꯇꯥꯎꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯐꯥꯕꯣꯛ ꯉꯥꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯩꯅꯣ ꯄꯣꯛ ꯄꯣꯛ ꯂꯥꯎꯔꯤꯕ ꯂꯣꯏ ꯍꯥꯞꯆꯜꯂꯒ ꯌꯥꯅꯤ ꯉꯥꯅꯝꯁꯦ ꯍꯥꯡꯇꯣꯛꯑꯒꯦ ꯉꯥꯅꯝꯁꯦ ꯍꯥꯡꯇꯣꯛꯄ ꯍꯧꯔꯛꯄꯗ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯗ ꯇꯧꯔꯒ ꯊꯥꯡꯀꯠꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯡꯇꯣꯛꯑꯒ ꯁꯤꯗ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯡꯉꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯡꯉꯛꯑꯦ ꯃꯨꯜꯂꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤꯐꯥꯎ ꯕꯦ ꯄꯦꯠꯂꯦꯗ ꯃꯨꯟꯕꯩ ꯋꯥꯗꯤ ꯁꯨꯝ ꯐꯥꯕꯣꯛ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯗꯤ ꯍꯥꯎꯋꯦ ꯈꯤꯇꯪ ꯇꯥꯎꯒꯦꯅ ꯇꯥꯎꯕꯅꯤ ꯑꯌꯥꯏꯕ ꯆꯥꯅꯤꯡꯗꯦ ꯇꯥꯎꯊꯣꯛꯑꯒ ꯂꯣꯏꯅ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒ ꯏꯟꯖꯥꯡꯗ ꯈꯔ ꯈꯔ ꯊꯥꯛꯄꯗ ꯃꯨꯜꯂꯦ ꯁꯤ ꯌꯥꯔꯅꯤ ꯀꯟ ꯂꯥꯎꯔꯦ ꯀꯣꯠꯊꯔꯒꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯏꯟꯁꯥꯡ ꯍꯥꯞꯄꯒꯦ ꯃꯍꯤ ꯀꯌꯥꯝ ꯂꯪꯉꯝꯃꯦ ꯍꯋꯥꯏ ꯊꯣꯡꯁꯦ ꯑꯣꯠꯈꯥꯏꯔꯒ ꯍꯥꯞꯄꯒꯦ ꯍꯥꯞꯄꯦ ꯕꯣꯔꯤ ꯌꯥꯝ ꯌꯥꯎꯔꯦ ꯌꯥꯔꯦ ꯃꯣꯔꯣꯛ
ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯄꯦ ꯉꯥꯁꯦ ꯆꯥꯂꯨꯛ ꯃꯆꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯈꯔ ꯑꯅꯤ ꯌꯥꯔꯦ ꯉꯥꯅꯝꯁꯦ ꯍꯥꯞꯄꯒꯦ ꯑꯃꯨꯛ ꯑꯃ ꯍꯥꯞꯄꯦ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯍꯥꯞꯄꯦ ꯂꯥꯏꯒꯤ ꯏꯟꯁꯥꯡ ꯈꯤꯇꯪ ꯆꯥꯗ ꯍꯩꯊꯔꯒꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯉꯥꯡꯕꯁꯤ ꯍꯥꯟꯅ ꯃꯇꯦꯛ ꯑꯃ ꯆꯥꯔꯒꯦ ꯑꯩꯅ ꯃꯥꯏꯔꯦꯟ ꯉꯥꯜꯂꯦ ꯏꯟꯖꯥꯡꯗꯤ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯉꯛꯑꯒꯦ ꯅꯝꯃꯦ ꯅꯝꯃꯦ ꯍꯥꯎꯋꯦ ꯉꯥꯅꯝꯁꯤ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯉꯥꯅꯝꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯅꯦ ꯉꯥꯅꯝꯁꯤ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦꯍꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯥ ꯑꯇꯥꯎꯕꯁꯤ ꯑꯃꯨꯛ ꯆꯥꯔꯒꯦ ꯐ꯭ꯔꯦꯁ ꯑꯣꯏꯕꯅꯤꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯝꯇ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ